ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯒ ꯇꯥꯔꯛꯄ ꯀꯥꯟꯁꯤꯗ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯣꯜ ꯅꯨꯄꯤꯁꯤꯡꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝ ꯂꯥꯟꯅ ꯎꯕꯤꯕ ꯍꯦꯛ ꯈꯪꯗꯅ ꯍꯦꯛꯇ ꯂꯥꯟꯅ ꯎꯕꯤꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯀꯟꯇꯦꯁꯁꯤꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯕ ꯏꯆꯟꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯑꯝꯇ ꯊꯝꯕꯤꯌꯨ ꯀꯃꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯁꯦ ꯁꯤꯗ ꯀꯔꯤ ꯀꯔꯤ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯁꯤ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯈꯟꯕꯤꯒꯅꯣ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅꯒ ꯊꯣꯛꯄ ꯐꯪꯖꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯐꯪꯖꯒꯦ ꯀꯥꯏꯁꯦ ꯐꯪꯄꯣꯠ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯁꯤꯁꯤꯗ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯁꯨ ꯋꯥꯏꯑꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯌꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯁꯨꯝꯕ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯔꯛꯄꯁꯤꯗ ꯁꯥꯔ ꯍꯣꯏꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯆꯥꯛꯍꯥꯎ ꯈꯦꯔꯅꯤ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯁꯥꯔ ꯄꯤ.ꯀꯦ. ꯆꯦꯅꯦꯜꯒꯤ ꯁꯥꯔꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯔꯛꯇꯣꯏꯕ ꯑꯗꯨꯗꯨꯒꯤ ꯈꯦꯔ ꯑꯣꯏꯅ. Hello guys, welcome back to my another video. Ngasigi video asina handaki sahigi oina ningol chakoubaga mari lenana pangthokjaba online ningol photo contest aduda ani suba position tagrabi kogi Salam Indirani wakai ningthem pukri mapal maha unaba chatpani maha unarga magi second position ki prize do pijaramge aduga maha kasu ngaktang ore wadai sanabagi blog ado mayamda mungasi ubunjage Jex wakai yoksle moin wakai ningthem pukri tabani magi do festival yengba lakpasing mafam sida parking tongnari tuga somda ningthem pukri gi lambi ni khoi changsin jare kai ningthem pukri yore dumoi gi lane number 7 habini nesi wakai ningthem pukri ni ma'am Je ai Salam Indirani gi yum yore masao silere aduga hujik koi isan Salam Indirani gi yum yore aduga isan du sidale re hanaki online photo contest da ningol chakoubaga mari lenan pangthokjariba ningol photo contest da ani subo position tarkrabi isan aduni yum da lae aduga haro kyam su bizare ha tare chahau kher amadi sa haro yam aina pamjabadu maksu oire ha tare ko yam nungai ji asigi damakta han makta da isan thagasari Thank you, sir. Lena channel asu miyang tabiri basingda ngasigi miyam da khudol tamjagadriba blog asi apikemda nate je aina thamjagiba hanaki ningol chakoubaga mari lenana anirak suba online photo contest adugi final round da ani suba position takrabi isan adugi yumni adu ahanbada aina sum mingbudi mayam da haijare ahanmakta da isangi ming amadi lefamsi amuktang repeat tobigani ꯑꯩꯒꯤ ꯃꯤꯡ ꯁꯂꯥꯝ ꯏꯟꯗꯤꯔꯥꯅꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯍꯤꯖꯝ ꯔꯤꯁꯤꯀꯥꯟꯇ ꯀꯧꯋꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯌꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯀ꯭ꯂꯥꯁ 8 ꯇꯝꯃꯦ ꯑꯃꯅ ꯄ꯭ꯔꯤ ꯅꯔꯁꯔꯤ ꯇꯝꯕꯗ ꯉꯥꯏꯖꯔꯤ ꯏꯁꯥꯒꯤ ꯏꯄꯥꯝꯗꯤ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯄꯣꯛꯅꯐꯝꯁꯦ ꯊꯥꯡꯒ ꯁꯂꯥꯝꯗꯒꯤꯅꯦ ꯑꯗꯨꯒ ꯆꯥꯎꯔꯛꯐꯝꯗꯤ ꯊꯥꯡꯃꯩꯕꯟꯗ ꯑꯣꯏꯌꯦ ꯁꯥꯔ ꯑꯗꯨꯒ yumsigi haidare yumsigi oina ima baba adi inem ku ko ming kari kari kauge aduga yum somda lehoriba agi pamna lehoriba ima baba na kari kauge dum haji ai inem po iku poki mingna hizam dilip singh kawe aduga ya inem poki mamingna hizam ongbi mimi devi kawe aduga aige hepokpiba ima baba gi mingna salam sanatomba aduga mamai mingna salam memba okay hujik se yum ban se je ga amso birage
ai ichanupi class ai karabani na sahi 35 mukti sujare sa photo contest se mamang da sigumba contest photo gi natraga so karam contest sing na sarum ya khragi hana singjamai 360 gida amuk photo ama khamoi thak kaino to bada adu khatang da saru ya ge okay adudi question do bung bi bra adu sum mijam jam thaga pani na moi thaga lo habi jam thaga kibani na ju pura kai adu gum bada di hena changdre ba okay aduga hanaki sina anirak so bane ba ko adu sumaina yaw se yungi sum kana gum khara di yungi ima baba sing haidare ko moina to gum yaw kai gana do yaw no kana na daga magi husband sing na kai kan dino gum yaw ga di kana haibe se lei haidare adu isa gi di sum ma se thing ba na daga kari har pa lei ba Indian bo igo bo ki bani na taseng ke hairaga ipur hibjang ki na chale adu go ai kanam haidok tre kon dang da haidok bani sale se matam du de kare harke ha matam du da kai ma mu habdi babage ma ga na khalis na man tawi se kai no di khan laga ai wa khan da di khan le go habdi angang su mu ngak thamam ba ngam sa su seli bani na ko adu ai gi so mu ten ba chung ba mayam ma admai sum taw ba je admai na tawra ga hona jar ko ni sa ai ji okay yam wa je do sagi sinau de kya no ai gi heb ani khatang ne pi ani ne pi ani ge sana ahan ne ba ko aduga nau nu pi du di inau nu pi ro kong ba da okay sagi koi haina je bi je ge ai di dum photo namaga dum enjoy tora lai bu si mo hai de okay adudi Facebook account di photo yam thagal am do male thagale Facebook account di kare ne bi ga do hai do ya gadra personal ho gadra adum ko sugai de da adum ya indira hizam adum lai ai adu ko bar aron ga to bang ta le te ba mi mo da la lo bu ne de ko just jiki matam da social media se si tarak na bene aina hangjai si ko social media se jiki matam da mo hai ba le te again adin pi thi ra bu nu pa sing chu na lamjing ba gi lambi mi yam lei hai ta re ko just like sumaina kana gumba pi ma na mo na photo thaga ser ba tar ga so hai di kai gumba ka tong na ra pusin hai ta re ko sina mayam gi mi yeng da photo thaga le mi si jo ekte ma su yam langam ma do boy ke khan ma gi ga nom lei hai ta re ko si gumba matang si de sa gi kari mo le gi lai seng na har ga ko photo punam na ma thaga la ga irang taw sele du taw re da taw re na theng na da ba na te adum theng na gi adu da su masam ming de ai panjar roi ge hai bi di ai su hai theng na da ba na te makhan theng ne adu da su moi mamang du da di aina thagali ba po se hai di kamana tawrake haibu do ngasi mayang di mamang do uhon ba phang ba je asi ne aina yare sidagi dai photo namdra su yare si ne aina khalli ji ni mo sakaw photo sida second ta saram dina ado contest to gido yam nei ri ko ado sin yare ha de mo yorok didan to kan yam sin gido le ri aina thamjani di mapung oina na mayam da thamaningi se da ri ko social media se sida hojik kana go mkhra lei ha da re sai aina thamjaki ba mama pa sing natraga magi husband sing na photo thagatlaga kai kan dino haibisi makoi gi wakalon di maduna irang ama mongon da yawbugi wakhan ne na dom sense ama negative sense da punabagi wakhan am lei hadare sigum sing je kadai buk chung ge na loge na da kadai mu lang ge loge wa Tile mi gi makha so mu pole seng har ka ko hai di kaino taw da bani na ado yari gi di smaina la na lobi bu su su nungai te seng na har ga photo thagali hai di photo eta thagalaga hete irang tongni ha bu su na te ko kana gum na phatana tawraga di dum phatana pure adum kaino tawraga na adum lei jai re isana gi husband khangandana ima wa khangandana photo kan de yori je yar oina khanbagira na targa seirakani nga kan khanbagira Saisu sairakani dung ngang sung ngang kani na khalle bu ko adu da su ai gi pamja bani na ai taseng ke har ga ai photo yam namaga ai WhatsApp status adu de Instagram adum ai ayam bana season na jai ko ai bi de ai thanda nungai jabagi ne ba mayang gi view da na kai hai asma je irang tawre du tawre hai na smaina pothok bi su adum yawe yaw da bana te adu da su tumaina khanbado khanbi gano ai na ngasi mayam mang da smaina ga thokpa phangjari je yam nungai na khalle maram di smaina thokpa phangjage ga se phangpona te ba sengna ga aduga si hona ba matam da su yam na wa su wai nungsu nungai sengna ga sum ba haidi ningon sa kau bagi smaina sinbi rak pa je sarhoi na ko
haidi ai tumba saba bu khang de ba haidi thaina khoina pekha thaba matam da fasta da ya de ga na khan bado adu gi type ta ne ba taw ri je chamanai ba du mai na ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯍꯣꯠꯅꯕꯤꯈꯤꯕꯒꯤ ꯃꯃꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯖꯨꯔꯤ ꯑꯣꯏꯅ ꯐꯝꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯐꯣꯟꯁꯤꯗ ꯑꯞꯗꯦꯠꯁꯦ ꯀꯌꯥꯝ ꯊꯨꯅ ꯀꯅꯥ ꯇꯧꯅꯔꯦ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯁꯤ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯌꯦꯡꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯟꯗꯤꯔꯥꯅꯤꯒꯤ ꯌꯥꯝ ꯐꯖꯈꯤ ꯍꯥꯏꯇꯥꯔꯦ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯈꯤꯇꯪ ꯁꯣꯜꯂ ꯎꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯣ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯥꯔꯣꯏꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗ ꯃꯁꯤꯡ ꯄꯥꯕ ꯃꯇꯝꯗ ꯁꯟꯗꯦꯒꯤ ꯄꯨꯡ 10ꯗꯣ ꯑꯗꯨꯗ ꯂꯣꯏꯔꯦ ꯁꯦ ꯈꯜꯂꯨꯕ ꯑꯩꯅ ꯑꯗꯨꯒ ꯁꯥꯔꯣꯏꯒꯤ ꯑꯣꯗꯤꯑꯣꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯍꯥꯏꯗꯤ WhatsAppꯇ ꯊꯥꯔꯛꯄ ꯑꯣꯗꯤꯑꯣꯁꯤꯡꯗꯣ ꯑꯩ ꯑꯝꯇ ꯇꯥꯕꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯇꯝ ꯆꯥꯅꯁꯨ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯏꯊꯟꯇ ꯆꯦꯟꯖꯕ ꯆꯣꯡꯖꯕ ꯃꯌꯥꯝ ꯑꯃ ꯇꯧꯖꯕꯅꯤꯅꯀꯣ ꯑꯗꯨꯅ ꯀꯣꯟꯅ ꯇꯥꯔꯒ ꯑꯩꯅꯗꯤ ꯂꯣꯏꯔꯦꯅ ꯈꯜꯂꯀꯥꯟꯗ ꯐꯖꯅ ꯐꯝꯊꯔꯀꯥꯟꯗ ꯍꯥꯏꯗꯤ ꯐꯅꯌꯥꯝ ꯍꯦꯜꯂꯒ ꯊꯝꯈ꯭ꯔꯦꯅ ꯈꯟꯇꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯑꯗꯨꯒꯗꯤ ꯂꯥꯁꯇꯗꯤ ꯀꯩꯅꯣꯅꯦ ꯁꯨꯡꯀꯛ ꯀꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯒ ꯐꯝꯃꯤꯟꯅꯔꯒ ꯕꯦꯃꯥ ꯃꯃꯤꯒꯤꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯥꯎꯅꯦꯒ ꯍꯥꯏꯔꯒ ꯌꯦꯡꯃꯤꯟꯅꯔꯦ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯃꯃꯤ ꯍꯧꯖꯤꯛꯐꯥꯎ ꯀꯛꯇ꯭ꯔꯤꯌꯦꯅ ꯍꯥꯏꯌꯨꯀꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯑꯁ ꯃꯃꯤ ꯀꯩꯅꯣ ꯇꯧꯋꯦ ꯀꯛꯇꯤꯌꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯌꯦꯡꯉꯀꯥꯟꯗꯗꯤ ꯁꯥꯔꯒꯤ ꯊꯦꯡꯅꯔꯦ ꯑꯣꯗꯤꯑꯣꯁꯦ ꯑꯗꯨꯒ ꯃꯟꯗꯦꯒꯤ ꯄꯨꯡ 10 ꯑꯩꯗꯤ ꯑꯁ ꯂꯣꯡꯈꯥꯛ ꯂꯣꯡꯉꯦ ꯁꯣꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁ ꯑꯩ ꯑꯉꯥꯡ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯣꯠꯅꯗꯣꯏꯅꯣ ꯁꯤꯗꯤ ꯇꯥꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯗꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ 1K ꯐꯛꯇꯤ ꯌꯧꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯄꯨꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯐꯥꯔꯁ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯇꯥꯅꯤꯗꯤ ꯑꯗꯨꯝ ꯈꯜꯂꯒꯁꯨ ꯑꯩ 1K ꯐꯛꯇꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ 1K ꯌꯧꯅꯕꯅꯦꯕ ꯑꯩꯅ ꯆꯦꯜꯂꯤꯁꯦ ꯐꯥꯔꯁꯇ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯆꯦꯟꯕꯗꯤ ꯑꯩ ꯇꯧꯗ꯭ꯔꯦ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯔꯒ ꯖꯔꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯐꯣꯇꯣ ꯀꯟꯇꯦꯁꯀꯤ ꯖꯔꯅꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯥꯏꯅꯦꯜꯁꯤꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯁ ꯔꯥꯎꯟ ꯐꯥꯎꯗꯗꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯤꯗ ꯄꯨꯟꯁꯤꯜꯂꯒ ꯐꯣꯇꯣ ꯀꯟꯇꯦꯁꯁꯤ ꯇꯥꯟꯅꯕꯅꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯤꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅꯒ ꯋꯥ ꯉꯥꯡꯖꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯋꯥꯈꯟꯗꯨꯗꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯨꯁꯨ ꯑꯩ ꯏꯊꯟꯇ ꯁꯦꯜꯐꯤ ꯇꯧꯔꯒ ꯅꯝꯃꯦ ꯑꯗꯨꯝ ꯁꯥꯔꯣꯏ ꯇꯨꯡ ꯎꯔꯝꯃꯅꯤ ꯃꯌꯥꯝꯅꯁꯨ ꯃꯤꯗꯤꯌꯥ ꯄꯨꯝꯅꯃꯛꯅ ꯀꯩ ꯍꯥꯏꯕꯗ ꯐꯤ ꯏꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯥꯟꯅꯗꯕꯅꯦꯕ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄꯒ ꯑꯗꯨꯒ ꯏꯁꯥꯅ ꯅꯝꯖꯕꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯗꯕꯅꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯏꯊꯟꯇ ꯑꯗꯨꯝ ꯇꯧꯖꯔꯦ ꯍꯥꯏꯗꯤ ꯇꯧꯕꯤꯅꯤꯡꯉꯥꯏꯁꯨ ꯑꯝꯇ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯅꯥꯎꯄꯥ 3 ꯂꯩꯀꯣ ꯏꯅꯥꯎꯄꯥ 2 ꯑꯃ ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯥ 3ꯅꯤꯅꯀꯣ ꯃꯣꯏ ꯃꯊꯧ ꯂꯣꯏꯅ ꯆꯤꯟꯕꯅꯤꯅ ꯃꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯧꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯂꯣꯏ ꯇꯧꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯅꯝꯕꯤꯌꯨꯒ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯏꯀꯥꯏꯖꯩꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯩꯕ ꯆꯥꯡꯗꯨꯗ ꯄꯨꯊꯣꯛꯑꯒ ꯅꯝꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯦ ꯁꯥꯔ ꯑꯩꯗꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯊꯥꯕꯤꯔꯛꯈꯤꯕ ꯐꯣꯇꯣꯁꯤꯡꯁꯦ ꯏꯁꯥꯅ ꯂꯣꯏꯅ ꯁꯦꯜꯐꯤ ꯇꯧꯕꯤꯕ꯭ꯔꯥ ꯀꯅꯥꯅ ꯀꯥꯞꯄꯤꯈꯤꯕ ꯌꯥꯎꯒꯦ ꯅ ꯁꯦꯜꯐꯤ ꯇꯧꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯏꯁꯥꯅ ꯑꯣꯀꯦ ꯑꯗꯣ ꯏꯁꯥꯒꯤ ꯍꯁꯕꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯥꯞꯄꯤꯈꯤꯕ ꯐꯣꯇꯣꯒ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯌꯥꯎꯈꯤꯗ꯭ꯔꯦ ꯁꯥꯔ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯃꯛꯄꯨ ꯐꯣꯇꯣ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯅ ꯄꯥꯝꯅꯔꯒ ꯚ꯭ꯌꯨ ꯃꯁꯤꯡ ꯌꯥꯝꯕ ꯂꯥꯏꯛ ꯃꯁꯤꯡ ꯀꯃꯦꯟ ꯃꯁꯤꯡ ꯌꯥꯝꯕ ꯍꯥꯏꯁꯤ ꯐꯣꯇꯣ ꯐꯖꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯑꯗꯨ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯔꯥꯎꯟ ꯆꯪꯉꯛꯏꯕ ꯗꯦꯟ ꯑꯗꯨꯒ ꯁꯦꯀꯦꯟ ꯇꯥꯔꯛꯏꯕꯁꯤꯁꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯐꯣꯇꯣꯗꯣ ꯃꯌꯥꯝꯅ ꯄꯥꯝꯅꯕꯒꯤ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯈꯟꯅꯕꯒꯤ ꯐꯖꯕꯒꯤꯗꯃꯛ ꯂꯥꯏꯛ ꯅꯝꯅꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤꯀꯣ ꯐꯣꯇꯣ ꯀꯟꯇꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯁꯨꯝ ꯊꯝꯈ꯭ꯔꯦ ꯊꯝꯕ ꯀꯥꯟꯁꯤꯗ ꯏꯁꯥꯗ ꯋꯥꯈꯜ ꯈꯔꯗꯤ ꯁꯤꯃ ꯂꯩꯗꯣꯔꯦ ꯍꯥꯏꯕ ꯋꯥꯈꯟꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏꯗ ꯋꯥꯈꯟꯗ ꯀꯔꯤ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯈꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯡꯗꯨꯗ ꯋꯥꯈꯜꯁꯦ ꯆꯨꯝꯊꯣꯛꯄ ꯉꯝꯃꯦꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯨꯡ ꯀꯣꯏꯅꯕ ꯍꯌꯦꯡꯋꯥꯏ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯣꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯎꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯁꯥꯔ ꯍꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯅꯤꯡꯉꯦ ꯁꯥꯔ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯁꯕꯦꯟꯒꯤ ꯀꯩꯅꯣꯁꯦ ꯁꯞꯄꯣꯔꯠꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯕꯤꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯩꯅꯤ ꯉꯁꯤ ꯑꯩ ꯁꯨꯃꯥꯏꯅꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯝꯗꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯇꯧꯕꯤꯕꯗꯩ ꯁꯤ ꯊꯥꯛ ꯌꯧꯔꯛꯏꯁꯦ ꯉꯁꯥꯏꯁꯨ ꯈꯤꯇꯪꯕꯨꯗꯤ ꯍꯪꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯟꯅ ꯁꯤꯒꯤ ꯐꯣꯇꯣ ꯀꯟꯇꯦꯁ ꯌꯥꯎꯕꯁꯤ ꯀꯅꯥꯝꯇ ꯈꯪꯍꯟꯈꯤꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏ ꯃꯃꯥꯡꯒꯤꯗ ꯈꯪꯍꯟꯗ꯭ꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯍꯟꯒꯦꯕ ꯀꯩꯅꯣꯒꯤ ꯐꯥꯔꯁ ꯔꯥꯎꯟ ꯀꯩꯅꯣꯒꯤ ꯐꯥꯔꯁ ꯔꯥꯎꯟꯒꯤ ꯇꯧꯋꯤꯗꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ
ꯑꯍꯥꯟꯕꯗꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯌꯥꯎꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏ ꯄꯥꯈꯠꯄꯒꯤ ꯑꯗꯨꯕꯨ ꯍꯣꯏ ꯑꯗꯨꯒ ꯃꯥ ꯐꯣꯟꯗꯨꯗ ꯊꯦꯡꯅꯕ ꯀꯥꯟꯗꯨꯗ ꯅꯪ ꯁꯤ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏ ꯑꯩꯉꯣꯟꯗ ꯅꯪ ꯁꯤ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯉꯦ ꯑꯩꯅ ꯑꯧ ꯌꯥꯎꯋꯦ ꯍꯦꯛ ꯀꯩꯒꯤ ꯍꯥꯏ ꯑꯩꯅ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯍꯥꯏꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯌꯥꯎꯕꯅꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯗꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗꯥꯅ ꯑꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯁꯨ ꯌꯥꯝ ꯄꯥꯛ ꯉꯥꯡꯖꯗꯕꯅꯦꯕ ꯃꯥꯁꯦ ꯌꯥꯝ ꯆꯝꯅ ꯂꯩꯖꯕꯅꯤꯅꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯂꯥꯁꯇꯕꯨꯗꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯑꯩ ꯃꯇꯦꯡ ꯑꯗꯨꯝ ꯈꯔ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯥꯒꯤ ꯍꯁꯕꯦꯟꯒꯤ ꯍꯦꯜꯞ ꯁꯞꯄꯣꯔꯠ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯗꯗꯤ ꯊꯤꯅ ꯍꯔꯥꯎꯔꯦ ꯑꯩꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨꯗꯀꯣ ꯑꯁ ꯑꯩ ꯌꯥꯔꯕꯅꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤꯅꯤꯗ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯐꯥꯔꯁꯇ ꯂꯧꯕ ꯀꯩꯅꯣꯗ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯆꯟ ꯏꯁꯥꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯀꯩꯅꯣ ꯏꯟꯁꯥꯡꯁꯦ ꯌꯦꯟꯁꯥꯡꯁꯦ ꯑꯩꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯗꯦ ꯀꯩꯅꯣ ꯇꯧꯗꯦ ꯁꯤ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯏꯁꯥꯒꯤ ꯑꯗꯣ ꯑꯩꯗꯤ ꯁꯤꯃꯥ ꯄꯥꯝꯃꯦ ꯁꯤꯃꯥ ꯄꯥꯝꯃꯦꯕꯀꯣ ꯑꯣꯀꯦ ꯂꯩꯁꯨ ꯂꯩꯈꯤꯗ꯭ꯔꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯟ ꯑꯗꯒꯤ ꯍꯤꯟꯗꯤꯒꯤ ꯑꯣꯏꯅꯗꯤ ꯍꯤꯟꯗꯤ ꯐꯤꯂꯝꯁꯤ ꯌꯦꯡꯕꯤꯕ꯭ꯔꯥ ꯑꯥꯎ ꯌꯦꯡꯉꯦ ꯀꯔꯝꯕ ꯑꯦꯛꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯒꯦ ꯑꯦꯛꯇꯔ ꯑꯣꯔ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯤꯇꯥꯕ ꯕꯆꯟ ꯄꯥꯝꯃꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯨꯇ꯭ꯌꯨꯕꯀꯤ प्लेटफॉर्मꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯄꯤꯕ ꯀꯣ ꯗꯦꯟ ꯑꯗꯒꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯊꯥꯍꯟꯅꯕ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯑꯇꯣꯞꯄꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯂꯦꯠꯐꯣर्मꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯐꯝ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯈꯪꯕ ꯌꯥꯕ ꯂꯝꯕꯤꯁꯦ ꯐꯖꯅ ꯂꯥꯛꯑꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯐꯖꯅꯗꯤ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯩꯅ ꯍꯦꯛ ꯀꯩꯅꯣꯗ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯁꯥꯎꯔꯒꯤ ꯄꯤꯀꯦ ꯆꯦꯅꯦꯜꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦꯕ ꯌꯦꯡꯕꯁꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯃꯥ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯒꯤ ꯂꯣꯏꯅ ꯆꯨꯁꯤꯟꯅꯕ ꯉꯥꯛꯇꯅꯦꯕ ꯁꯤꯗꯤ ꯆꯪꯕ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯤꯅ ꯑꯩ ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ ꯂꯥꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯈꯜꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯍꯥꯏꯕ ꯀꯩꯅꯣ ꯅꯪꯅ ꯌꯦꯡꯉꯤꯕ ꯄꯣꯠꯇꯨꯕꯨ ꯑꯗꯨ ꯇꯧꯔ ꯑꯗꯥ ꯇꯧꯔꯒ ꯍꯥꯏꯌꯦꯀꯣ ꯑꯩꯅ ꯑꯁ ꯁꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯒꯤ ꯈꯪꯉꯛꯀꯅꯤ ꯑꯩꯅ ꯌꯦꯡꯉꯤꯕ ꯄꯣꯠꯁꯦ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯉꯁꯤꯁꯤꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯕ ꯐꯪꯖꯔꯤꯁꯤꯁꯨ ꯃꯇꯝꯗꯨꯗ ꯍꯥꯏꯅꯤꯡꯈꯤꯕ ꯋꯥꯔꯤꯁꯦ ꯃꯇꯝꯗꯨꯗ ꯍꯥꯏꯅꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯊꯝꯕꯤꯔꯝꯕ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯈꯔ ꯃꯈꯩ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯦꯡꯕꯤꯕ꯭ꯔꯥ ꯌꯦꯡꯉꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯣ ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯉꯁꯥꯏꯒꯤ ꯍꯣꯏ ꯏꯁꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀோ ꯃꯈꯣꯏꯁꯤꯡꯗꯨꯗ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯊꯥꯏꯅ ꯂꯥꯟꯅ ꯈꯟꯕꯗꯣ ꯈꯟꯕꯤꯒꯅꯣ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗ ꯉꯥꯡꯕ ꯐꯪꯖꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜ ꯄꯤꯀꯦ ꯆꯦꯅꯦꯜꯗꯣ ꯌꯦꯡꯕ ꯐꯪꯖꯕꯒꯤꯅꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩ ꯅꯠꯇꯕ ꯀꯩꯅꯣ ꯃꯦꯗꯥꯝ ꯑꯊꯣꯏꯕꯤ ꯄꯥꯝꯃꯦ ꯁꯦꯀꯦꯟꯗꯅ ꯁꯥꯔꯒ ꯀꯩꯅꯣꯒꯁꯦ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯅꯤꯅꯀꯣ ꯑꯩ ꯃꯦꯗꯥꯝ ꯑꯊꯣꯏꯕꯤꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯏꯆꯟꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯐꯤꯂꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯀꯔꯤ ꯐꯤꯂꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯒꯦ ꯌꯦꯡꯉꯛꯈꯤꯕ ꯃꯇꯝꯗꯒꯤ ꯁꯤꯃꯥꯒꯁꯦ ꯀꯨꯏꯔꯦ ꯌꯦꯡꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯌꯦꯡꯈꯤꯕ ꯐꯤꯂꯝꯁꯤ ꯀꯩ ꯂꯩꯒꯦ ꯃꯩꯆꯥꯛ ꯑꯣꯏꯅ ꯀꯔꯝꯕ ꯏꯁꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯇꯥꯖꯒꯦꯕ ꯏꯁꯩꯁꯦ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯨꯁꯄꯔꯥꯅꯤ ꯏꯁꯩꯒꯨꯝꯕ ꯈꯔ ꯇꯥꯏꯌꯦ ꯁꯗꯥꯅꯟꯗꯒꯨꯝꯕ ꯑꯇꯩꯗꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯏꯆꯟ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯍꯟꯗꯛꯀꯤ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯔꯝꯕ ꯃꯤꯀꯨꯞ ꯑꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯦ ꯍꯥꯏꯗꯤ ꯄꯨꯡ ꯇꯥꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯦ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯁꯨ ꯋꯥꯏꯑꯦ ꯃꯌꯥꯝꯅ ꯋꯥꯕꯤꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯍꯥꯏꯔꯛꯎ ꯉꯟꯅ ꯈꯤꯇꯪ ꯍꯥꯏꯔꯛꯑꯃꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯄꯣꯠ ꯉꯥꯛꯇꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯃꯌꯥꯝꯅꯀꯣ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝꯕꯗꯣ ꯉꯥꯛꯄꯤꯌꯣ ꯃꯊꯪꯒꯤ ꯆꯥꯟꯁꯇ ꯑꯃꯨꯛ ꯉꯟꯅ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯝꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯍꯣꯏ ꯃꯣꯏ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯃꯌꯥꯝꯅꯀꯣ ꯑꯁ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯋꯥꯕꯤꯕ ꯃꯌꯥꯝꯗꯣ
ai okay mayam su wabi rebo ko ado sigi contest da adi khara isagi target to subu yo ge na khanjabo khad leram ngane dare ko madu yo na isa da di kari kari to bi gi ge mayam unabo ko pa hoji phone ji loi painer he dare ko phone paina bu khodimak sing sida si nambi on haibra natraga khangna chanaba sing ji loi everyone haibra ma khangna jangna basu khara ma haire khara ma haidre adudagi ai ne hek lambi de sidagi bu yum dei thoga de ba karama kai kai chap khop ga se ai di phone ama to uba yadre ba kai gino haibada ai se ai di adum ai target ama da dum lai bani na ko ai kaino nupa angang masa ama thengna ba tar su ibungo itai megi se amta like comment amta share to view ba sini ai hai se yagadra hai mo dum hoi yani tai ma kai gino ai pk channel da changbiro aina youtube to changbiro aduga pk channel da changbiraga share number 2 da like comment amta to view sini dugo asmaina dum haira haira tawre ba ise adudagi mafam amada chappa taraga su ningon chakauba ma chappa taraga su ai ji chakauba gi sa fu sadre haba kai gina habida mayam phone painari singdo nga ka se ko thang thang ka lagi nga ai se amten like to view ba comment view ba sugum ba je tom high le gam smaina high ba ngam ba gi ne ba ina ngasi smaina second ga phangi se yare na khalle ai ji first today khalu dre haba kai gina habida ai first ta da ya de habida di khandre kai gina habida ina ki 1k yauraga de ai yare sini like se 1k haibde mayam na pamne 1k duni ba yau mayam khang do wane wa contest channel sina tori basi ko matung ta ba su tok jagani adu sigi mafam sigi maram sida mayam da yahuning bagi kai wafum hamining ge ba aroi ba ai mayam haidi ningon oiba ningon oibi khudimak oinama haidi ningon chakau matamda mayam saruk ya haninge pk channel da yam nung sunungai bane yam wa su wa bane asigi mahau se amte yeng piona se haininge okay sa su sei khuni yobi de na tro ai su dum ana ye yaudra de dum yaudra ge ya ngam su obi ko duga roi be channel sigi mai kai de gi sangi thabuk thorom khudi mukta toru toru ba thabuk thorom khudi mukta madi tumgi punsida yai babada oibiu haibase channel sigi mai kai de gi madi hayaki mai kai de gi tamjari aduga isan ningjari ba khudi mak thungmu ngambu oibiu haibase tamjaraga ani suba position takhrabi chan indirani gi aina tamjaki ba second prize ki mana do kyana ningsing rom ting sarai de dum bagi kaino gam ta khande da ID price kum bagi ko mayam na su nate aina hangi side adai nate sum aina thamjani haibado mayam gi kana kum khara view da as price pira oi adu toro hana wakan khale hedare ko adun ai thoina otherwise khanbi gano bo ko aina togani hajabado ai promise ngakjabane side hedare ko then aduga ai function sida natraga senagi contest sida saru ya beduna smaina atho hen ta na bisida changda adu thawa yaw no hona bi bise sigi kai gum ai ngamjaba kharadang kudol tamjabane simdang di chana doksin bi tabi aro hedare ko laude lauge do ai di time ta sen ga ga price kaya thamge hai ba sai ging te hai ba hausi pha okay ai smai thamja ki bane yam badina te second first prize ta sing ani ko second prize ta sing sama aduga third ta sing ama aduga fourth and fifth ta sama thamja bane with the khina hai bane sigi matan kiting singok choge the khina jaina sai jo isan thamja bane ko glass ta chen khoi ki thapira ko photo sing chi hab kanda aduga first ki second ki third ki loin ijaraga aduna ida khina wana bijage na yam surprise wana bijage khanjabane adu laibak tibadi adu namgada ba mioi haidare ko moi sing je sagai festival yaung le thokiba ra hana semgada ba so first second third kana ta bana khangdabani na adu khanga kana semgada ni na photo de pichil la leiraga ko adu maina le ki aduna adugi tongan ba gift ama pibaduna ai ko na pirsu pijage aduga paung phaunar sai dare ko aduga aina thamjari ba price e simana adai kemta na de chana pamjab insang ma den sabi ona ai bija de ne ko simati chana do bi do ya ro ko si ai price pi gani aduga sigi mathakta ai gi side hana ki final round changaba singdo changbang ngamba mioi 10 hetare mioi 10 khudi maktaina lucky draw gi ticket on bija gani hetare ko sigi laibak sing ma ji yeng bi hetare sigi lucky draw se wangjing hoda ma da pangthok chagada bane ticket se ingonda yon ma lak matam da ai do de ticket 10 la horoge final round changaba contestant 10 do gi moi live am ai yeng halage na ko si la horo bane daga
ꯃꯈꯣꯏ ꯇꯔꯥꯒꯤ ꯂꯣꯏꯅ ꯄꯤꯗꯣꯏꯅꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯤꯟꯒꯤ ꯑꯄꯥꯝꯕ ꯇꯤꯀꯦꯠ ꯑꯃ ꯑꯩ ꯈꯟꯅꯕꯒꯤ ꯆꯥꯟꯁꯇꯣ ꯄꯤꯔꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯗꯤꯁꯦꯝꯕꯔ ꯗꯦꯠ 30ꯗ ꯑꯣꯠꯀꯗꯕꯅꯦ ꯂꯥꯏꯚ ꯊꯥꯒꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯂꯥꯏꯚ ꯊꯥꯔꯛꯀꯅꯦꯕ ꯑꯩ ꯃꯣꯏꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯩ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯛꯑꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯇꯤꯀꯦꯠ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩ ꯀꯟꯇꯦꯁꯇꯦꯟꯁꯤꯡ ꯃꯣꯏ ꯐꯥꯎꯗꯅꯦ ꯉꯥꯏꯗꯣꯏꯁꯤꯀꯣ ꯑꯗꯨꯒꯤꯅ ꯑꯩ ꯂꯥꯏꯚ ꯊꯥꯖꯒꯅꯤ ꯗꯦꯟ ꯑꯗꯨꯒ ꯁꯤꯗ ꯊꯝꯃꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯁꯨ ꯈꯤꯇꯪ ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯗ ꯊꯝꯃꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯁꯇ iPhone Pro Max 14ꯗꯣ iPhone 14 Pro Max ꯅꯠꯇ꯭ꯔꯒꯅ ꯁꯤ ꯂꯧꯔꯣꯏ ꯍꯥꯏꯔꯒꯅ ꯂꯨꯄꯥ 1,60,000 ꯂꯧꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄ꯭ꯔꯥꯏꯁꯇꯅ iPhone 13ꯗꯣ ꯑꯗꯨ ꯐꯣꯟꯁꯤ ꯂꯧꯔꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯅ ꯂꯨꯄꯥ 30,000 ꯂꯧꯕꯤꯒꯗꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯥꯏꯁꯇꯅ ꯂꯦꯞꯇꯣꯞ ꯑꯃ ꯂꯩ ꯗꯦꯟ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯄ꯭ꯔꯥꯏꯁꯇꯅ ꯐ꯭ꯔꯤꯖ ꯑꯃ ꯊꯝꯃꯤ ꯃꯣꯏꯒꯤꯁꯤꯀꯣ ꯗꯦꯟ ꯑꯗꯨꯒ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁꯁꯤ 50ꯅꯦ ꯃꯣꯏꯅ ꯊꯝꯃꯤꯁꯦ ꯁꯤꯒꯤ ꯊꯝꯃꯤꯕ 50ꯁꯤ ꯍꯧꯖꯤꯛ ꯑꯩ ꯎꯍꯟꯖꯔꯛꯀꯦꯕꯀꯣ ꯗꯤꯁꯔꯠ ꯁꯦꯠꯁꯦ ꯁꯤ 50 ꯊꯝꯒꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯦꯔꯤꯌꯜ ꯅꯝꯕꯔꯁꯦ 1ꯗꯒꯤꯅ 5,000 ꯐꯥꯎꯕꯒꯤ ꯁꯣꯔꯤ 1ꯗꯒꯤꯅ 3,000 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯁꯦꯔꯤꯌꯜ ꯅꯝꯕꯔꯁꯦ ꯁꯤ ꯈꯛꯀꯤ ꯑꯣꯏꯕ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯁꯦꯔꯤꯌꯜ ꯑꯩꯅ ꯂꯧꯍꯧꯔꯤꯁꯤꯀꯣ ꯁꯤꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯗꯅ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜ ꯑꯃ ꯊꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯁꯦ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 30ꯁꯤꯗ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯝꯄꯥꯛꯁꯤꯗꯃꯛꯇꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯊꯣꯛꯆꯔꯝꯃꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯛꯀꯤ ꯗ꯭ꯔꯣꯅꯤ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯁꯨ ꯃꯌꯥꯝꯅ ꯇꯤꯀꯦꯠ ꯑꯃꯇꯪ ꯂꯧꯕꯤꯌꯨ ꯑꯩꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯦ ꯑꯩ ꯃꯣꯏꯒꯤꯗꯃꯛ ꯌꯦꯡꯖꯔꯒ ꯅꯝꯕꯔꯁꯦ ꯍꯥꯏꯖꯔꯛꯀꯦ 84139778841 ꯅꯠꯇ꯭ꯔꯒꯅ 60095719995 ꯅꯠꯇ꯭ꯔꯒꯅ 962160 ꯃꯌꯥꯝꯁꯤꯗ ꯐꯣꯟ ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯄꯤꯀꯦ ꯆꯦꯅꯦꯜꯗ ꯁꯨꯝ ꯍꯥꯏꯖꯔꯛꯑꯒꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯇꯤꯀꯦꯠ ꯄꯤꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯄꯥꯝꯕ ꯀꯣ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯒꯤ ꯂꯛ ꯑꯝꯇꯪ ꯌꯦꯡꯅꯕ ꯑꯝꯇꯪ ꯈꯟꯕꯤꯔꯣꯁꯤ ꯁꯤꯔꯦ ꯅꯝꯕꯔ ꯑꯝꯇꯪ ꯑꯃ ꯍꯦꯛꯇ ꯌꯥꯕꯖꯥꯠꯅꯤꯗ ꯈꯜꯂꯣ 137ꯁꯦ ꯂꯧꯔꯒꯦ ꯁꯦ ꯁꯤꯔꯦ ꯅꯝꯕꯔ ꯀꯌꯥꯅꯣ 137 137 ꯆꯟ ꯏꯟदिꯔꯥꯅꯤꯒꯤ 137 ꯀꯣ ꯁꯤꯁꯦ ꯂꯩꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯎꯕꯁꯨ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥ ꯆꯔꯥ ꯑꯝꯇ ꯆꯥꯕꯤꯗ ꯌꯥꯗ꯭ꯔꯦꯀꯣ ꯑꯩ ꯏꯟꯚꯂꯞꯇ ꯍꯥꯞꯄꯒ ꯂꯥꯛꯄ ꯌꯥꯕꯅꯦ ꯑꯗꯣ ꯑꯩ ꯍꯥꯞꯆꯗ꯭ꯔꯕꯅꯦ ꯑꯩꯅ ꯁꯨꯝ ꯂꯨꯄꯥ 1,500 ꯄꯤꯖꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯨꯝ ꯄꯤꯖꯔꯒꯦꯅ ꯁꯤ ꯃꯌꯥꯝꯅ ꯑꯗꯔꯋꯥꯏꯁ ꯈꯟꯕꯤꯒꯅꯣ ꯄꯩꯁꯥ ꯎꯍꯜꯂꯦꯅꯀꯣ ꯁꯨꯝ ꯑꯩ ꯃꯌꯥꯝꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯄꯣꯠꯇ ꯁꯨꯝ ꯎꯍꯟꯖꯒꯦꯅ ꯇꯧꯖꯕꯅꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯝꯄꯤꯇꯤꯁꯟ ꯅꯠꯇ꯭ꯔꯒ ꯀꯟꯇꯦꯁ ꯑꯁꯤꯒꯨꯝꯕ ꯁꯤꯜꯂꯀꯥꯟꯁꯤꯗ ꯄ꯭ꯔꯥꯏꯖꯇꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯗꯕ ꯁꯨꯝ ꯌꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯖꯩ ꯑꯗꯨꯃꯥꯏꯅ ꯄꯤꯀꯦ ꯆꯦꯅꯦꯜꯁꯦ ꯇꯧꯖꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯎꯍꯟꯖꯒꯦ ꯑꯗꯨꯅ ꯑꯩ ꯏꯟꯚꯂꯞꯇ ꯍꯥꯞꯆꯗꯕꯅꯤ ꯂꯧꯁꯤꯟꯕꯤꯔꯣꯁꯦ Thank you, sir. ꯗꯈꯤꯅꯥꯅꯤꯀꯣ ꯁꯥꯔꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯀꯩꯅꯣ ꯇꯨꯡ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯟꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯕ ꯐꯪꯖꯕ ꯑꯩꯁꯨ ꯆꯦꯅꯦꯜꯁꯤ ꯍꯥꯡꯗꯣꯛꯆꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯕꯨ ꯎꯅꯕ ꯈꯪꯉꯝꯗꯕ ꯀꯌꯥꯗꯣ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁ ꯌꯥꯎꯔꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁꯤꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯏꯆꯟ ꯉꯁꯤ ꯎꯅꯔꯤꯁꯤ ꯎꯅꯔꯝꯃꯣꯏ ꯈꯪꯁꯨ ꯈꯪꯅꯔꯝꯃꯣꯏꯀꯣ ꯃꯥꯅꯦ ꯑꯩꯅ ꯐꯣꯇꯣꯒꯁꯦ ꯊꯥꯒꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯊꯨꯡꯅ ꯐꯪꯉꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯥꯔꯣꯏ ꯁꯨꯃꯥꯏꯅ ꯎꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯆꯠꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯆꯟꯒꯤ ꯍꯁꯕꯦꯟ ꯃꯤꯡꯗꯨꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯔꯤꯁꯤꯀꯥꯟꯇꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯆꯟꯒꯤ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁ ꯌꯥꯎꯕꯁꯤꯗ ꯏꯁꯥꯃꯛ ꯏꯆꯟꯒꯤ ꯍꯁꯕꯦꯟ ꯑꯃ ꯑꯣꯏꯅ ꯀꯗꯥꯏꯐꯥꯎ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤꯒꯦ ꯏꯆꯟꯅꯗꯤ ꯉꯁꯥꯏ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯈꯪꯗꯦ ꯀꯣꯟꯅ ꯈꯪꯉꯛꯄꯅꯦ ꯑꯣꯀꯦ ꯑꯗꯣ ꯁꯨꯝ ꯑꯩ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅꯀꯣ ꯈꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯁꯞꯄꯣꯔꯠꯄꯨꯗꯤ ꯈꯔ ꯇꯧꯋꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯐꯨꯜ ꯑꯣꯏꯅ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯑꯣꯀꯦ ꯑꯗꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯐꯥꯎꯗꯦ ꯀꯥꯇꯨꯀꯥꯟ ꯌꯥꯎꯕ ꯊꯥꯒꯠꯂꯨꯕ ꯅꯠꯇꯕꯅꯤꯅꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯏ ꯐꯣꯟꯗ ꯌꯦꯡꯉꯒ ꯈꯪꯉꯛꯄꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯑꯗ ꯑꯩ ꯀꯩꯁꯨ ꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯐꯥꯎꯗꯦ ꯑꯃ ꯑꯃꯠꯇꯗꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯔꯥꯟꯕ ꯑꯗꯨꯃꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯠꯇꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯛꯇꯤ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯁꯞꯄꯣꯔꯠꯁꯤ ꯄꯨꯔꯥ ꯌꯥꯝ ꯀꯟꯅꯗꯤ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇ ꯌꯥꯗꯕꯅꯤꯅꯀꯣ ꯑꯃ ꯆꯠꯅꯕꯅꯤꯅ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯇꯧꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯃꯔꯣꯝꯗꯗꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯇꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯥꯏꯅ ꯏꯁꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯒ ꯇꯥꯔꯛꯄ ꯀꯥꯟꯁꯤꯗ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦꯕ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯉꯁꯥꯏ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄꯁꯨ ꯁꯨꯝ ꯂꯩꯕꯤꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗ ꯊꯦꯡꯅ ꯂꯥꯛꯄꯤ ꯃꯤꯀꯨꯞꯁꯤꯗ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯊꯦꯡꯅꯖꯕ ꯐꯪꯖꯍꯧꯕꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯃꯈꯩꯁꯤ ꯑꯩꯈꯣꯏ ꯁꯥꯔ ꯌꯥꯎꯗꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ
ꯁꯥꯒꯤ ꯂꯣꯏꯅ ꯄꯤꯕꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯛꯄꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯂꯩ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯍꯥꯡꯉꯤꯕ ꯌꯥꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯂꯥꯟꯅ ꯂꯝꯖꯤꯡꯕꯒꯤ ꯂꯝꯕꯤ ꯈꯔꯁꯨ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯆꯨꯝꯅ ꯇꯧꯖꯔꯤꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯣꯜ ꯅꯨꯄꯤꯁꯤꯡꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝ ꯂꯥꯟꯅ ꯎꯕꯤꯕ ꯍꯦꯛ ꯈꯪꯗꯅ ꯍꯦꯛꯇ ꯂꯥꯟꯅ ꯎꯕꯤꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯀꯟꯇꯦꯁꯁꯤꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯕ ꯏꯆꯟꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯂꯥꯟꯅ ꯎꯕꯁꯦ ꯃꯤꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯐꯠꯇꯅ ꯃꯣꯏ ꯀꯩꯅꯣꯗ ꯊꯥꯒꯠꯂꯦ ꯈꯣꯠꯂꯦꯅ ꯐꯠꯇꯅ ꯎꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯛꯁꯨ ꯎꯍꯟꯅꯤꯡꯗꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯗꯣ ꯈꯪꯉꯀꯥꯟꯗꯀꯣ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯕꯁꯤꯒ ꯑꯦꯄꯤꯌꯔꯦꯟꯁ ꯍꯥꯏꯕꯁꯤ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯦꯄꯤꯌꯔꯦꯟꯁꯁꯤ ꯃꯌꯥꯝꯅ ꯁꯤ ꯇꯧꯔꯝꯒꯅꯤ ꯚꯥꯞꯅ ꯁꯥꯖꯤꯜꯂꯒ ꯁꯤ ꯇꯧꯏ ꯍꯥꯏꯅ ꯉꯥꯡꯅ ꯆꯠꯈꯤꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯔꯤꯌꯦꯂꯤꯇꯤ ꯄꯣꯠꯇꯣ ꯈꯪꯉꯀꯥꯟꯗ ꯁꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯂꯥꯟ ꯎꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯏꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯃꯤꯀꯨꯞꯁꯤꯗ ꯊꯦꯡꯅꯍꯧꯕꯁꯤꯀꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯍꯥꯏꯗꯤ ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕ ꯂꯥꯛꯀꯗꯧꯕꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯋꯥꯏꯐꯁꯦ ꯃꯐꯝ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯆꯨꯝꯕꯒꯤꯗꯤ ꯃꯐꯝꯗ ꯁꯨꯝ ꯈꯔ ꯁꯤꯒꯨꯝꯕꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯃꯈꯥ ꯇꯥꯅ ꯇꯧꯍꯟꯕꯤꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯊꯤꯡꯕꯗꯤ ꯂꯩꯇꯦ ꯃꯥꯅ ꯁꯤꯒꯨꯝꯕꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯃꯊꯪꯗꯁꯨ ꯁꯨꯝ ꯌꯥꯎꯕꯗ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯅꯦꯜꯁꯤꯡ ꯁꯤꯟꯖꯔꯤꯁꯦ ꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯣ ꯁꯤꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯕ ꯏꯆꯟꯁꯤꯒꯤ ꯍꯁꯕꯦꯟ ꯑꯃ ꯑꯣꯏꯅ ꯅꯠꯇꯕ ꯀꯃꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯣꯟꯂꯥꯏꯟ ꯐꯣꯇꯣ ꯀꯟꯇꯦꯁꯁꯦ ꯁꯤꯗ ꯀꯔꯤ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯁꯤ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯐꯔꯒꯅ ꯅꯠꯇ꯭ꯔꯒ ꯐꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯤꯒꯦ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯄꯥꯡꯊꯣꯛꯏꯕ ꯄꯣꯠꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯥꯏꯖ ꯅꯨꯡ ꯃꯥꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯇꯥꯕꯒꯤ ꯂꯥꯎꯊꯣꯛꯄꯁꯦ ꯈꯤꯇꯪ ꯉꯟꯅ ꯆꯥꯛꯀꯧꯕ ꯃꯌꯥ ꯈꯤꯇꯪ ꯅꯛꯅꯀꯣ ꯇꯧꯍꯟꯅꯤꯡꯉꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯎꯕꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯆꯥꯔꯝꯗꯕꯕꯨꯗꯤ ꯑꯗꯣ ꯈꯤꯇꯪ ꯆꯥꯛꯀꯧꯕ ꯃꯌꯥ ꯅꯛꯁꯟꯅꯀꯣ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯗꯣ ꯁꯥꯡꯗꯣꯛꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯦ ꯂꯥꯛꯏꯕ ꯀꯟꯇꯦꯁꯇꯦꯟꯁꯤ ꯌꯥꯝꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯁꯤ ꯑꯩꯅ ꯁꯥꯡꯗꯣꯛꯆꯕꯒꯤ ꯃꯔꯝꯗꯣ ꯑꯗꯣ ꯍꯥꯏꯖꯒꯦꯕ ꯁꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯃꯌꯥꯝꯗ ꯑꯩꯅꯁꯨ ꯊꯝꯅꯤꯡ ꯂꯩꯕ ꯀꯨꯏꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯆꯥꯛꯀꯧꯕꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯅꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯥꯔꯇꯤꯁꯤꯄꯦꯠꯇꯤ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯆꯥꯛꯀꯧꯕꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯏꯚꯟ ꯅꯨꯃꯤꯠ ꯈꯔ ꯊꯥ ꯑꯃ ꯐꯥꯎꯕꯗ ꯁꯨꯝ ꯀꯧꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯊꯥ ꯑꯃꯗꯣ ꯉꯥꯏ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯑꯦꯂꯦꯁ ꯂꯤꯃꯤꯇꯦഡ് ꯇꯥꯏꯝ ꯃꯇꯝ ꯑꯃꯗꯤ ꯄꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯀோ ꯄꯤꯖꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎ ꯃꯅꯨꯡꯗ ꯐꯣꯇꯣ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗꯨꯗꯤ ꯂꯧꯈꯠꯆꯒꯅꯤꯅ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯇꯦꯁꯇꯦꯟꯁꯤꯡꯁꯨ ꯌꯥꯝ ꯂꯥꯛꯄꯅꯤꯅ ꯖꯁ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯃꯨꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯕꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯁꯥꯡꯗꯣꯛꯇ ꯌꯥꯗꯅ ꯁꯥꯡꯗꯣꯛꯄꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯃꯛ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯗ ꯆꯥꯛ ꯀꯧꯗꯕꯁꯤꯡꯗꯣ ꯌꯥꯎꯍꯧꯔꯔꯣꯏ ꯌꯥꯎꯅꯤꯡꯕ ꯀꯌꯥꯗ ꯌꯥꯎꯍꯧꯔꯣꯏ ꯑꯗꯨꯒꯤꯗꯃꯛ ꯌꯦꯡꯖꯔꯒ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯥꯔꯁꯨ ꯎꯅꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯤꯟꯖꯔꯤꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯍꯦꯛ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ